ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯔꯕꯒꯦ? ꯃꯌꯥꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯌꯥꯝꯅ ꯇꯦꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯄꯤꯖꯒꯦ꯫ ꯍꯟꯗꯛꯇ ꯅꯧꯅ ꯊꯥꯗꯣꯛꯄ RBIꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯑꯦꯃꯥꯎꯟꯠ ꯑꯁꯤꯒꯤ ꯇꯣꯇꯦꯜꯒꯤ 49%ꯗꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ, ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯥꯡꯗꯁꯨ ꯌꯥꯎꯔꯤꯕ 5 lakh ꯄꯟꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯂꯨꯄꯥ lakh 5 ꯐꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯕꯦꯡꯛꯁꯤꯡ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯈꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨꯗꯤ ꯁꯦꯞ ꯑꯣꯏꯔꯤ, ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ lakh 5ꯗꯒꯤ ꯍꯦꯟꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯨꯄꯥ lakh 5 ꯈꯛ ꯐꯪꯂꯒ ꯑꯍꯦꯟꯕꯁꯤꯡ ꯑꯗꯨ ꯃꯥꯡꯂꯅꯤ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯕꯦꯡꯛꯁꯤꯡ ꯑꯁꯤꯅ ꯀꯣꯚꯔ ꯇꯧꯔꯤꯕ ꯑꯁꯤ ꯂꯨꯄꯥ lakh 5 ꯐꯥꯎꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯤ ꯕꯦꯡꯛꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ RBIꯒꯤ ꯁꯕꯁꯤꯗꯔꯤ ꯑꯣꯏꯔꯤꯕ DICGC ꯗꯤꯄꯣꯖꯤꯠ ꯏꯟꯁꯨꯔꯦꯟꯁ ꯑꯦꯟ ꯀ꯭ꯔꯦꯗꯤꯠ ꯒꯦꯔꯦꯟꯇꯤ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯦꯞ ꯑꯣꯏꯅ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯡꯛꯁꯤꯡ ꯑꯁꯤꯅ DICGC ꯑꯁꯤꯗ ꯄ꯭ꯔꯤꯃꯤꯌꯝ ꯊꯤꯗꯨꯅ ꯃꯁꯥꯒꯤ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯍꯟꯒꯗꯧꯔꯤꯕꯅꯤ꯫ RBIꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯁꯤꯒꯤ 98%ꯗꯤ 5 lakhꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯁꯤꯗ ꯆꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯣꯔꯄꯣꯔꯦꯠ ꯕꯦꯡꯛꯁꯤꯡꯗ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯕꯦꯡꯛꯁꯤꯡ ꯑꯗꯨ DICGCꯅ ꯀꯣꯚꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ꯫